Hello ma'am, anh ngasi디 pizza semge. Anh ngasi디 pizza semge angang singi mayam su yengnaba pizza sisu lockdown lehibadagi pizza se hujikan kaim phangnadre phangnasu charu kinare ado hujikan angang singdi auba yam charu pambani ado modi vegetable di cha pambana do vegetable khaya yam hapchalaga pizza gumse angang se pizza basu yam phai ai maida lawjare gi cup ahom sil maida cup ahom lawre da thum lawjare टेस्ट की होना अखोगी शुगर चीनी चमच अनी लौजरे शुगर बेकिंग सोडा चमच तंखाय मा लौजरे बेकिंग पाउडर चमच संग लौजरे आइना ngasi semdoisina ko aina na bread sembadugi do adu chap mane ba pizza do so ado ngasi di aina kaino yauroi instant is to yaudana alag ki mawong atopa mawong da semjage tawjabani moi sing je muk phajana dry ingredients sing je ko phajana totpirani aduga refined oil je chamas mari अगर सागे पिज्जा से 2 लेयर पिज्जा अगर सागे तौजे से फजना तोलनी है मिक्स तौरनी इंस्टेंट इस सिजनदबनी बेकिंग पाउडर सिजनजरे बेकिंग सोडा सिजनजरे हेन सॉफ्ट होइनबगीदमक्ता खतंग तौरसु याद सॉफ्ट होइनबगीदमक्ता दही संगोम फंबदो मणिपुरदा हाबदो हापनी चमच 5 अई दही सिजो अइना सेमजबनी मैम ऐसी चमच 5 हापनी अइना सेमजबा दहीनी मतुंगदसु दही सेमबगीसु मोई वीडियो हापजरके याम लाइबनी 1 2 3 4 5 दही सेम बन हापे अमुक मिक्स तौरनी मोई म्यामसे फजना खुना तौरसु याइको अद तोटपा मतमददि खुना दुम तोटतोइने सिना तोटपा यापोते हेदी मनुंगदो फजना प्रोसेस तो ओइरोइदेबा अदुगा सि तोटपासे इसिंगना तोलसु याय अदो संगोमना तोलिगेदि पोटपुनमक अखोइगी सॉफ्ट ओइ यामना मोले अदुन आइदि संगोम हुजिकी मक अहुमदो संगोम सिगी मक मसा सिमा लौजरे अदुगा सिसिसु खितंग हापगा तोलनी पुलप खंग तोलोय खितंग हापगा साना खितंग हापगा साना चाचुन तोपीगदबा याम स्टिकी ओइबा हेदि नपदब लाउबा दो सेमगदबा यामना ड्राई ओइबा सेमोय से आई हानगी ब्रेड तो चमानै सिदा खेनरी बाय बोइना सिदा सा येरुम हात्रे अदुगा स्टेनलेस तो हात्रे अदुगे मोते बेकिंग पाउडर बेकिंग सोडा अदुगा दहीगा हापे सगोमा फंबगा आई दोसे खरगा यारे तो खरा स्टिकी ओइरे अदो आइगी हुजिकी मक अहुम लौबदुदा आइगी दुछि मुजे आइना ग्लास मक मचाम लौबदे खितंगनि संगिगे हाई स्पून 5 मुक तरुक मुक तनि संगिसे अदो जोर जो हजन दिबनो खितंग तोरगा येंगा सांगबि येंगा तोटपियो हेंदो खरगना मैदा खरा दुम हचनबियो खरा स्टिकी ओन साइन तोटकदबा दो सिसु समाने मिनिट 10 फजन तोटकदबा आइछि मिनिट 10 अमता तोटचरिगे 10 फारे तोटपा याम स्टिकी ओइरोनि तो सानेयो रबर की टाइप का साने सेटपदा सुमाइन तोटपीगदबको यामना कलहलोइदबा यामना सुपेलहलोइदबा सुमाइना कईगुम मरमरक्ता कोई याम नपसलादि थाव तंग रिफाइनर जि सुमाइन खितंग लौबिरगा साइन तोटपा याबनी ना द आइगिदि लोइसले अदो सुमाइन तौरगा सुमाइन सुमाइना साने यं सुमाइना मनुंगुमदा सुमाइन बॉल ताबीबा साइन तौरगा सोंदा साइन बॉल सुमाइन ताबीरनी अदुगा तोरकांदा कोई रिफाइन ऑन सिना मु कोट तौरगा थमनि मखा से खरा मु तैबीरनी साना समाने कोई ब्रेड सिंगिबदुगा आइना सिदा सि इंस्टेंट सिजनदे येरुम सिजनदे दही सिजनै
ꯍꯥꯏꯗꯤ ꯁꯒꯣꯝ ꯑꯐꯝꯕꯒ ꯕꯦꯀꯤꯡ ꯄꯥꯎꯗꯔꯒ ꯕꯦꯀꯤꯡ ꯁꯣꯗꯥꯒ ꯑꯗꯨꯒ ꯑꯩ ꯍꯧꯕꯗꯁꯨ ꯉꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣꯋꯦꯕꯇ ꯍꯧꯖꯔꯣꯏ ꯇꯋꯥꯗ ꯍꯧꯖꯒꯦ ꯃꯌꯥꯝ ꯇꯋꯥꯗꯁꯨ ꯌꯥꯏ ꯑꯗꯣ ꯑꯗꯨꯝ ꯎꯠꯆꯔꯒꯦ ꯀꯃꯥꯏꯅ ꯇꯋꯥꯗ ꯂꯥꯏꯟ ꯇꯧꯒꯗꯒꯦꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯄꯨꯡ ꯑꯃꯒꯤ ꯔꯦꯁ ꯄꯤꯒꯗꯕ ꯄꯨꯡ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯊꯝꯒꯗꯕ ꯑꯩ ꯈꯨꯝꯖꯤꯜꯂꯒꯦ ꯑꯗꯨꯅ ꯊꯥꯎ ꯁꯥꯏꯟ ꯇꯩꯕꯤ ꯂꯣꯏꯔꯒ ꯈꯨꯝꯖꯤꯜꯂꯦ ꯃꯤꯅꯤꯠꯀꯤ ꯅꯠꯇꯦꯀꯣ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯆꯞ ꯆꯥꯅ ꯑꯣꯏꯁꯨꯌꯥꯏ ꯍꯦꯜꯂꯁꯨ ꯌꯥꯏ ꯍꯦꯟꯅ ꯊꯣꯠꯅꯕ ꯑꯩꯒꯤ ꯉꯁꯥꯏꯅ ꯊꯝꯕ ꯗꯣꯁꯦ 1 ꯑꯋꯥꯔ ꯑꯣꯏꯔꯦ ꯔꯦꯁ ꯇꯧꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ 1 ꯑꯋꯥꯔ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯀꯥꯈꯠꯂꯛꯑꯦ ꯑꯗꯣ ꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯩ 1 ꯅꯠꯇ꯭ꯔꯒ 2 ꯃꯤꯅꯠ ꯅꯠꯇ꯭ꯔꯒ 3 ꯃꯤꯅꯠ ꯑꯃꯨꯛ ꯅꯣꯏꯕꯤꯒꯗꯕ ꯑꯩ ꯑꯃꯨꯛ ꯅꯣꯏꯒꯦ ꯑꯩ ꯃꯤꯅꯤꯠ 2 ꯁꯨꯔꯦ ꯑꯩꯅ ꯇꯣꯠꯄ ꯑꯗꯣ ꯍꯧꯖꯤꯛ ꯇꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯗꯣꯁꯦ ꯑꯩꯈꯣꯏꯅ ꯇꯣꯠꯇꯧꯕ ꯑꯩꯈꯣꯏ ꯄꯥꯛꯇꯧꯕ ꯇꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯅꯤ ꯑꯃꯅ ꯈꯔ ꯆꯥꯎꯍꯜꯂꯅꯤ ꯑꯃꯅ ꯈꯔ ꯄꯤꯛꯑꯅꯤ ꯍꯥꯏꯗꯤ ꯈꯥꯏꯗꯣꯛꯑꯅꯤ ꯗꯤꯚꯥꯏꯠ ꯇꯧꯔꯅꯤ ꯁꯤꯒꯤ ꯈꯔ ꯄꯤꯛꯄꯁꯤꯅ ꯃꯊꯛ ꯊꯪꯗꯣꯏꯕ ꯀꯣ ꯑꯗꯨꯒ ꯁꯤꯅ ꯄꯨꯔꯥ ꯕꯦꯁ ꯃꯈꯥ ꯊꯪꯕꯗꯣ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏꯅ ꯅꯞꯇꯅꯕ ꯊꯥꯎ ꯈꯤꯇꯪ ꯇꯩꯕꯤꯔꯅꯤ ꯅꯠꯇ꯭ꯔꯒ ꯃꯩꯗꯥꯗꯣ ꯈꯤꯇꯪ ꯆꯥꯏꯊꯣꯛꯄꯤꯔꯁꯨ ꯌꯥꯏ ꯊꯥꯎ ꯈꯤꯇꯪ ꯇꯩꯔꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯅ ꯊꯥꯡꯒꯠꯇꯧꯕ ꯇꯋꯥꯗꯣ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯌꯥꯝ ꯄꯥꯛꯏ ꯄꯥꯛꯇꯦꯗꯣ ꯌꯦꯡꯉꯒ ꯑꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯇꯛꯈꯤꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯔꯗꯤ ꯑꯃꯨꯛꯁꯨ ꯍꯥꯎꯔꯣꯏꯗꯣꯏꯕ ꯑꯗꯨꯝ ꯈꯤꯇꯪ ꯇꯛꯈꯤꯒꯦ ꯑꯩ ꯇꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯖꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯣ ꯇꯛꯑꯦ ꯑꯗꯣ ꯈꯤꯇꯪꯁꯨ ꯁꯨꯃꯥꯏꯅ ꯈꯨꯠꯅꯁꯨ ꯏꯟꯕꯤꯒꯗꯕ ꯃꯥꯗꯤ ꯈꯔ ꯔꯕꯔ ꯇꯥꯏꯞ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯗꯣꯁꯦ ꯁ꯭ꯇꯤꯛꯀꯤ ꯑꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯏꯟꯕꯤꯒꯗꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯥꯏꯖꯁꯤ ꯌꯥꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯁꯤ ꯐꯣꯛ ꯁꯨꯝꯕ ꯑꯃ ꯂꯧꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯇꯟꯒꯤ ꯃꯄꯥꯛꯁꯦ ꯁꯨꯃꯥꯏꯅ ꯄꯤꯟꯁ ꯇꯧꯒꯗꯕ ꯁꯤ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯃꯩꯗ ꯊꯥꯡꯒꯠꯂꯀꯥꯟꯗꯀꯣ ꯕꯟꯒꯤ ꯇꯥꯏꯞꯇ ꯄꯣꯡꯈꯠꯂꯛꯇꯣꯏꯕ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯅꯨꯡꯁꯤꯠꯇꯣ ꯆꯠꯇꯣꯏꯕ ꯁꯤ ꯇꯧꯗ꯭ꯔꯗꯤ ꯕꯟꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯄꯤꯖꯥꯗꯣ ꯄꯣꯝꯊꯣꯛꯑꯒ ꯂꯩꯗꯣꯏꯕ ꯁꯤꯁꯤꯅ ꯅꯨꯡꯁꯤꯠ ꯆꯠꯍꯜꯂꯤꯅꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯨꯅꯕ ꯑꯩꯁꯦ ꯄꯤꯟꯁ ꯇꯧꯕ ꯂꯣꯏꯔꯦ ꯁꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯑꯩꯅ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯨꯁꯦ ꯑꯃꯨꯜ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯀꯣ ꯁꯤꯗꯩꯁꯤꯗ ꯈꯔ ꯄꯦꯄꯔ ꯌꯥꯎꯕꯁꯨ ꯂꯩ ꯄꯨꯔꯥ ꯁꯤꯝꯄꯜ ꯑꯣꯏꯕꯁꯨ ꯂꯩꯕꯅꯦ ꯁꯤ ꯇꯩꯕꯤꯒꯗꯕ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗꯁꯦ ꯑꯗꯣ ꯄꯤꯖꯥꯁꯦ ꯕꯖꯥꯔꯗꯩ ꯂꯩꯕꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯁꯦ ꯇꯥꯡꯉꯤ ꯑꯗꯨꯏꯁꯨ ꯄꯣꯠ ꯃꯌꯥꯝꯁꯤꯅ ꯃꯊꯪ 5, 6, 7, 9 ꯑꯗꯨꯝ ꯍꯧ ꯌꯥꯏ ꯑꯗꯨꯅ ꯌꯥꯝ ꯇꯣꯡꯖꯕꯅꯦ ꯃꯣꯠꯁꯨ ꯃꯣꯠꯇꯕ ꯏꯁꯥꯅ ꯍꯧꯖꯕ ꯁꯤ ꯑꯃꯨꯜ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯑꯗꯒꯤ ꯒꯣ ꯆꯤꯁ ꯁ꯭ꯄ꯭ꯔꯦꯗ ꯑꯩꯅ ꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯨ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯕꯦꯁꯁꯤꯗ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯣꯏ ꯊꯨꯡꯅꯕ ꯃꯐꯝ ꯁꯨꯃꯥꯏꯅ ꯇꯩꯕꯤꯔꯅꯤ ꯂꯣꯏꯔꯦ ꯁꯤꯒꯤ ꯕꯦꯁꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤ ꯕꯦꯁꯁꯦ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔꯅꯤ ꯑꯗꯨꯒ ꯀꯣꯚꯔ ꯇꯧꯗꯣꯏꯗꯣ ꯑꯗꯨ ꯑꯃꯨꯛ ꯇꯛꯇꯣꯏꯕ ꯁꯤꯅ ꯃꯊꯛꯇ ꯊꯝꯒꯗꯕ ꯇꯣꯞ ꯂꯦꯌꯔ ꯑꯣꯏꯒꯗꯣꯏꯗꯣ ꯁꯤꯅ ꯈꯔ ꯗꯣꯁꯦ ꯄꯤꯛꯄꯅꯦꯕ ꯑꯗꯨꯅ ꯁꯤꯅ ꯈꯔ ꯍꯦꯟꯅ ꯄꯥꯅ ꯇꯟꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯄꯠꯂꯥ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯅ ꯇꯛꯀꯗꯕ ꯄ꯭ꯔꯣꯁꯦꯁ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯃꯊꯪꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄꯤꯖꯥ ꯁꯣꯁ ꯍꯩꯗꯨꯅꯤ ꯁꯤ ꯄꯤꯖꯥ ꯁꯣꯁꯁꯦ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯣꯃꯦꯇꯣ ꯁꯣꯁꯁꯦ ꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯆꯤꯂꯤ ꯐ꯭ꯂꯦꯛꯀꯨꯝꯕ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯗꯣ ꯄꯤꯖꯥ ꯁꯣꯁꯁꯤꯅꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯄꯤꯛꯑꯦ ꯑꯗꯨꯅ ꯄꯤꯖꯥ ꯁꯣꯁꯁꯦ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯤꯖꯥ ꯁꯣꯁꯁꯦ ꯍꯥꯞꯄꯒ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯒꯗꯕ ꯁꯨꯃꯥꯏꯅ ꯃꯥꯏꯀꯩ ꯁꯨꯅ ꯂꯣꯏꯔꯦ ꯄꯤꯖꯥ ꯁꯣꯁ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯥꯞꯇ꯭ꯔꯦ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤ ꯑꯣꯔꯦꯒꯥꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯞꯄꯒꯅꯦ ꯄꯤꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯑꯃ ꯂꯥꯛꯑꯦ ꯁꯤ ꯍꯥꯞꯇ꯭ꯔꯗꯤ ꯃꯅꯝꯁꯦ ꯑꯩꯈꯣꯏ ꯄꯤꯖꯥ ꯃꯅꯝ ꯑꯣꯏꯗꯦꯕ ꯑꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯑꯗꯣ ꯌꯥꯝꯗꯤ ꯍꯥꯞꯄꯅꯗꯤ ꯐꯩ ꯑꯩ ꯈꯨꯠ ꯍꯦꯛꯇ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯈꯤꯛꯄꯗ ꯐꯔꯦ ꯁꯤ ꯌꯥꯝ ꯍꯥꯞꯅꯤꯡꯉꯒ ꯍꯥꯞꯄꯦ ꯍꯥꯞꯅꯤꯡꯗ꯭ꯔꯒ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯩꯕ ꯂꯣꯏꯔꯦ ꯚꯤꯖꯤꯇꯦꯕꯜ ꯍꯥꯞꯆꯔꯒꯦ ꯑꯩ ꯚꯤꯖꯤꯇꯦꯕꯜ ꯁꯤꯁꯤꯡꯁꯦ ꯂꯧꯖꯔꯦ ꯁꯤ ꯀꯦꯞꯁꯤꯀꯝꯅꯦ ꯇꯣꯃꯦꯇꯣꯅꯦ ꯑꯗꯒꯤ ꯑꯣꯅꯤꯌꯟꯅꯦ ꯁꯤꯁꯤꯅ ꯕꯦꯖꯤꯜ ꯍꯥꯏꯕꯗꯣ ꯕꯦꯖꯤꯜꯁꯦ ꯃꯣꯏ ꯀꯩꯅꯣꯗꯗꯤ ꯄꯤꯖꯥꯗꯗꯤ ꯕꯦꯖꯤꯜ ꯗ꯭ꯔꯥꯏꯁꯦ ꯍꯥꯞꯄꯅꯦꯕ ꯕꯦꯖꯤꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯡꯇꯣꯟꯁꯤꯅꯤꯀꯣ
ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯕꯦꯖꯤꯜ ꯗ꯭ꯔꯥꯏ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗ ꯂꯩꯔꯦꯅ ꯑꯩꯅ ꯍꯦꯛꯆꯔꯒ ꯈꯔ ꯍꯥꯞꯄꯒꯦ ꯁꯤꯒ ꯑꯗꯨꯒ ꯑꯩ ꯁꯤ ꯃꯔꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯧꯕ ꯇꯋꯥꯗꯣ 5 ꯃꯤꯅꯤꯠꯁꯀꯤ ꯑꯣꯏꯅ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯔꯒ ꯊꯝꯒꯗꯕ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯥꯞ ꯌꯥꯅꯕ ꯄ꯭ꯔꯤ ꯍꯤꯠ ꯑꯩꯒꯤꯗꯤ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯔꯒ ꯊꯝꯈ꯭ꯔꯦ ꯑꯩ ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝ ꯑꯩꯅ ꯍꯥꯞꯇꯧꯕ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯑꯩꯒꯤ ꯌꯦꯡꯉꯨ ꯃꯌꯥꯡꯇꯣꯟꯁꯨ ꯍꯥꯞꯆꯔꯝꯅꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯤꯖ ꯍꯥꯞꯀꯗꯕꯅꯦꯕ ꯑꯗꯨ ꯆꯤꯖꯇꯣ ꯃꯣꯏꯒꯤ ꯄꯤꯖꯥ ꯁꯤꯖꯤꯟꯅꯩ ꯁꯤꯗꯤ ꯃꯣꯖꯦꯔꯦꯂꯥꯗꯣ ꯍꯥꯞꯅꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯖꯦꯔꯦꯂꯥ ꯂꯩꯖꯗꯦ ꯃꯣꯖꯦꯔꯦꯂꯥꯗꯣ ꯂꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯑꯃꯨꯜ ꯆꯤꯖꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯍꯥꯞ ꯌꯥꯏ ꯁ꯭ꯂꯥꯏꯁ ꯑꯃꯨꯜ ꯆꯤꯖ ꯑꯣꯏꯁꯨ ꯌꯥꯏ ꯑꯃ ꯑꯣꯏꯁꯨ ꯌꯥꯏ ꯑꯩꯗꯤ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯅꯤ ꯃꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯁꯣꯝꯗ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯕꯦꯁꯁꯦ ꯄꯨꯁꯜꯂꯛꯑꯅꯤ ꯕꯦꯁꯁꯦ ꯈꯔ ꯏꯪꯊꯣꯛ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯒꯤ ꯂꯦꯌꯔꯗꯨꯗ ꯑꯀꯣꯟꯕꯒꯤ ꯇꯣꯞꯄꯤꯡ ꯇꯧꯕ ꯂꯦꯌꯔꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤ ꯈꯔꯒ ꯁꯨꯃꯥꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯌꯣꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯄꯥꯏꯔꯦꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯣꯝꯁꯤꯟꯕꯤꯕ ꯍꯥꯏꯅ ꯀꯞꯄꯣ ꯑꯗꯨꯝ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯈꯥꯒꯤ ꯂꯦꯌꯔꯁꯦ ꯁꯨꯃꯥꯏꯅ ꯈꯨꯗꯣꯝꯕꯤꯅ ꯁꯨꯃꯥꯏꯅ ꯅꯝꯃꯒꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯥꯏꯠ ꯑꯣꯏꯍꯟꯒꯗꯕ ꯍꯥꯏꯗꯤ ꯌꯣꯝꯁꯤꯟꯕꯤꯒꯗꯕ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯇꯣꯞꯄꯤꯡ ꯂꯦꯌꯔꯗꯣ ꯍꯣꯔꯦꯟ ꯕꯦꯛ ꯇꯧꯕ ꯀꯥꯟꯗ ꯀꯥꯔꯛꯇꯅꯕ ꯁꯨꯃꯥꯏꯅ ꯈꯨꯗꯣꯝꯕꯤꯅ ꯅꯝꯃꯒ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯇꯋꯥꯗꯣ 5 ꯃꯤꯅꯤꯠꯁꯀꯤ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯗ ꯑꯩ ꯍꯧꯖꯤꯛꯁꯤ ꯍꯥꯞꯆꯤꯟꯖꯔꯅꯤ ꯑꯩꯒꯤ ꯍꯥꯟꯅ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯕ ꯒ꯭ꯌꯥꯁꯁꯤꯗ ꯑꯩ ꯊꯥꯡꯒꯠꯂꯦ ꯃꯤꯅꯤꯠ 5 ꯍꯥꯟꯅ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯔꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯊꯥꯡꯒꯠꯄꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯏꯗꯁꯤꯗ ꯊꯥꯎ ꯅꯠꯇ꯭ꯔꯒ ꯕꯇꯔ ꯈꯔ ꯍꯩꯕꯤꯔꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯌꯥꯝꯗ꯭ꯔꯕꯗ 10 to 15 ꯃꯤꯅꯤꯠꯁ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗꯣ ꯁꯥꯏꯗꯀꯤ ꯀꯣꯔꯅꯔꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯎ ꯈꯤꯇꯪ ꯍꯩꯕꯤꯒꯗꯕ ꯕꯇꯔ ꯑꯣꯏꯅ ꯍꯩꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯕꯇꯔꯁꯤꯗꯤ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯆꯤꯖꯁꯨ ꯕꯇꯔꯣ ꯁꯨꯃꯥꯏꯅ ꯍꯩꯕꯤꯒꯗꯕ ꯌꯥꯝꯅꯠꯇꯦ ꯍꯩꯕ ꯂꯣꯏꯔꯒ ꯃꯈꯨꯝ ꯁꯤꯒꯨꯝꯕ ꯆꯞ ꯆꯥꯕ ꯑꯃꯅ ꯈꯨꯝꯖꯤꯟꯕꯤꯒꯗꯕ 10 to 15 ꯃꯤꯅꯤꯠꯁ ꯈꯨꯝꯖꯤꯜꯂꯒ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯒꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯀꯥꯟꯗ ꯃꯨꯜꯂꯝꯃꯅꯤ ꯃꯨꯟꯗ꯭ꯔꯒꯅ ꯈꯤꯇꯪ ꯇꯥꯏꯃꯤꯡꯗꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯧ ꯌꯥꯔꯦ ꯑꯩꯁꯨ 15 ꯃꯤꯅꯤꯠꯁꯀꯤ ꯊꯝꯖꯈꯤꯒꯦ ꯁꯨꯔꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯒꯦ ꯑꯗꯣ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇ ꯇꯧꯔꯗꯤ 10 ꯃꯤꯅꯤꯠꯁ ꯈꯛꯇꯪ ꯊꯝꯃꯒ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯩꯒꯤꯁꯦ ꯄꯨꯔꯥ ꯌꯥꯔꯦ ꯄꯤꯖꯥꯁꯦ ꯆꯥꯈ꯭ꯔꯦ ꯁꯤ ꯑꯩꯒꯤ ꯈꯥꯛꯑꯝꯃꯦ ꯁꯤ ꯑꯩ ꯆꯥꯔꯅꯤ